Bijing tabiribu khoi pumrok po image TV na taramna okshabaga loinana Brajesh Kumar na khurumjari ngasigi maroiba pauda lamdam asida ngasi faksan na imoinu iratpagi thorom pangthoknakhre imoinu iratpaga mai leinana nga mela pangthoktuna miyamda nga phanghankhre loinana quality out the base is Naduna Bossem Larik Fongbagi scam gi Matakta inquiry committee Semlaga Tigatna ba Deshamna Takshilakli Mapungo Pau Lopirasi Manipur Maitai Jati na Kundaba Pam Singda Ngasi Waxing Gitarani Tony Pan Banumita Ima Imoinu Irat Pagitorom Faksana Pangtoknari Numit Achita Yamtong Kuding da Maira Katuna Amadi Ima Imoinu Gimafamda nga manamasing haira atum ahau katuna khunjau loichau na ba chahong hong na ba nungai yai phana na ba thoni jakhi iramdam masida puthokliba nga na mapal lamdagi pusilakliba nga singi mahut sinba ngamnanaba hotnabada nga yoliba ima singa nga farm toriba farmer singa punna wari sanaba tangai fade haina All Manipur Scientific Fish Farmers Association gi President Thokchom Premanandana appeal torkli wafam singa si konungda leiba hapta kangjebungda imoinu numit ka mai leinana pangthokpa ahum suba imoinu Fish Festival 2025 ga mari leinana phongdokibani mahakna makha tarduna hai Manipur leiba nga farm tauriba farmer singa nga yoliba ima singa punna gyan taminaraba matamda Manipur da selmitlon phibam phagatpa amgani phongdokhi ami ramdi tung koina khoigi nipan tang da nga se khoi kinna khoigi karetare khoigi iramdang gi nga sina maut chinchi hai ta ga de khoi masem je yam understanding leina bam changi na khalli ado Department of Fishery Government of Manipur na sinduna pangthokpa thorom aduda Government of Manipur gi Fishery Commissioner Haubam Roshita Fishery Department gi Director T Fulen Maitai Assistant Director Fishery Department Laishram Jairani amadi Joint Director Fishery Department T Romi Singna mathang chitna Chief Guest President amadi Guest of Honor oina saruk yaki Thorom aduga mari leinana Fishery Department ki Director T Fulen Maitai na hai sahi mari mangagi matungdagi Manipurda farmer singna puthokliba nga sing asina iramdam asigi miyamda marang kaina phangba gamlagani hojik toan tongan mafamda leiriba patsing dasu nga kaya thadaduna lamdam asida mapal lamdagi nga puslakliba asi hantahanba ngamlagani phongdokhi Koina scheme haidi PMMSY Loktak Livelihood Mission namadi NFDB na National Fisheries Development Authority na after 4-5 years ko koi Manipur gi nga se mikha mi atop the state da mikha mingon da mi gi mateng lok ta su yarani haiba wai se thamjaraga Nakal amaromda ngasi pangthokliba nga gi mela aduda nga phangnadaba amadi department na piriba mamaldagi henna yonba yawbadagi miyam penakhidre Imoinu irat thongni numit asida aikhoi khuding makna ima imoinu gi mafamda wat badaba nungai yaipana leinabagi damak Thoni Jasi Haina BJP Manipur State ki President A Sarda Debina lamdam asigi miyam da yai proposal pirakli maki proposal aduda makha tarduna hai chatli chahi asina aroiba numit oibaga loinana anouba chahina lakpaga iroinana anouba khongchat asida hana pukningda wakhalda lairamba amamba nungaitaba punamak thadoktuna anouba wakhal amaga loinana aikhoi khudingmakna afaba nungaiba santi leiba punsi marel ama lenba ngamnanawgidamak ishorgi mafamda niminasi loyana aikhoi khudingmak nungai yaifana anobu chahina lakpada leiminasi haina phongdokhi
सेलिबा मतंगी इचेलदा लैरंबा अवाबा नुंगाइतबा असाउबा अमदी फत्तबा पुनमक सेंथखिदुना अनौबा चहीना लाकपदा नुक्सी चानना मौसागी पुंसी मरेलदा हंजिलकपा ओइरसुनु हाइना थांग केंद्रगी एमएलए तोंब्रम रविंद्र सिंहना लमदम असिगी मियामदा यापा पाउजल पिरकली मागी पाउजलदा मखा तारदुन हाई फुरुप कुंट्रा मरी कुंट्रा मंगाना पुल्लग सेंबा मणिपुरनी नवंबर थादगी हौरगा दिसंबर था फाउबा कुमहै हराउना मठंग मनाउ नाइना लैबा मतम असिदा मियोइबा खुदिंगी वखल नुंगाइबा अवा पोथानबा मतम अमनी मतमगी इचेलना चटलिबा चही असि ngasi loiduna mathangi numitta anobu chahi ama lakle anobu chahina lakpaga iroinana aikoi maselgi marakta leikiba nungainadaba pendaba unkhatnaba khenaba misunderstanding kaya sing adu punamak kauthoknaduna amadi matamgi iselda tinkhiduna anobu chahi asida aikoi khudingmakki marakta nungsinaba santi leina mausagi tangdu leitaba punsi marel adu amukhanna पिनबिबा ओइरसनु हाइना ईश्वरगी मफमदा थौनी मिनसी फोंदोखि ओरकांदा खमिया पुन्ना हानगी लेंबा मौसादु पुंसी मरेन दु इचोना पिनबिबा ओइरसनु हाइना यागना मिदाइ चिनाउसिंगनि थांगदा एना मने बियाम पदा हमला लाकदरबा अनौब चही असिदा मिपुम खुदिमक्की हक फंगबा तंगदु लैताबा अमगा अमगा नुसिनबा अमरी चौखटपा मणिपुर अमा ओइरसनु हाइना मणिपुर प्रदेश कांग्रेस कमिटी की प्रेसिडेंट कैसाम मेघचंद्र सिंहना याइफा पाउजल पिरकली बहुपराध लेबा महाकी क्वार्टर द पांगथोकपा अनौब चही लाकपगा इरोइनना पीबा महाकी पाउजल द हाई हौखिबा चहीदा अवा अनाना पिक थलबा मिपुम खुरीमक्की निंगबा कायबा चही अमा ओइखी अदुबु मणिपुर हाइबा वखलोन अदुमक्ति कायबा ngамखिदे अनौब चही असिना लाकपदा मिपुम खुदिंगमक्की शांति असोकपा कयाबु फगरहनबा ngamba amadi yumthong खुदिंगमक्ता हक फंगबा ngamba ओइरसनो महाकना मखा तारदुना हाय लाकदरबा अनौब चही असिदा अमगा अमगा थाजनबा नुक्सिनबा फुरुप अमगा नुक्सिनबा चही ओइरसनु लोइनना अनौब चही असिदा मिपुम खुदिमक्की हक फंगबा ngamba गणतंत्र की अर्थ लैबा अमदी हक अदु फंगबा ngamba ओइरसनु मिपुम खुदिमक्की लेंगाक लैबा अफबा सासन रूल ऑफ लॉ लैबा लेंगा अमा ओइरसनु मिपुम खुदिंग अमना अमगी खनबीबा ह्यूमैनिटी की वखल सेनबा ngamba चही ओइरसनु अनौब चहीना लाकपदा लैरंबा यानदबा मयाम सिंह यानबा पुरकबा ngamba लोइनना शांति नुक्सिनबा मिपुम खुदिमक्की खोलाउ ताबा ngamba मिपुम खुदिमक्की पुंसीदा मगुल लैबा फंगबा ओइरसनु तंगदु लैताबा चौखटपा मणिपुर अमा ओइरसी हाइना माकी पाउजल अदुदा मखा ताखि सही लोइबा अमदी इमोइनु नुमितका मरी लेनना संजोय फुटबॉल कोचिंग सेंटर कक्चिंग की मेंबर सिंगना ngasi अयुक अंगानसिंग इको पार्क कक्चिंग दा लमतु सेंगबगी थरम अमा पांथोखरे SFCC की कोच सौगायजम संजोयना लुसिंगदुना वॉलंटियर कुंट्रा मोकना सरुक यादना पांथोखिबा सिट सेंगबगी थबक अदुदा सिंगदोलदा लेरिबा हेरिटेज कॉम्प्लेक्स यावना सिंखोंगदा अमदी मेन गेट की अकोइबा मफम सिंग तरुतनाना थमखी पनबयाबदी SFCC की वॉलंटियर्स सिंग असी पार्क असिदा पांथोकपा रेगुलर संडे इको क्लब एक्टिविटीज सिंग दसु सांग नाइना सरुक यादुना हारिबा पार्क असी सेमगतपदा अचौबा थौदांग लौरी हाइना सुरजित खैत्रिमयुम कोऑर्डिनेटर मैनेजमेंट कमिटी अंगान सिंह इको पार्क ना फोंदोरकली कक्चिंग वारी पुरैरोम पुंग परेंग मियामना पुंग परेंग हायरगा खंगनबा परेंग असिगी नौनुसाबा गेट ngasi इमोइनु इरात नुमित असिदा संगाख्रे ngasi गेट संगाबगी थरम अदुदा मयांग लंबम रामेश्वर MLA कक्चिंग constituency na अथोइबा मिथुंग ओइना सरुक याखि परेंग असिगी मियामना अचंगबा सेनफम पुथोक्तुना साखिबा गेट संगाबा थरमगी मरी लेनना MLA रामेश्वर हाई लेकाइदा परेंगदा लेमिनरिबा अखोई अमगा अमगा नुक्सी चानना लेमिनदुना चौखट लंबीदा पुन्ना लिंगजेल मानना चटमिननबा होटनमिनगदबनी असोइबा अरानबा अमा यारकपा मतमदसु
ngakpi haibaga loinana ngakpiduna punna hingminnabagi wakhalda thabak tawminnagadabani hainasu hongdokhi watermark yaudabagi mathakta quality yaudaba che singlaga bosemna larik nambagi achoba scam chathariba asiga mari leinana education as commissioner bosemgi chairman amadi secretary gi mathakta inquiry committee semlaga thiat kadabani haina desamna demand torli wapam asi desamna sinduna chahi khudengi december 13 da pangthoktuna lakpa meet the media fraternity gi thoramda handakta bosemgi larik ki che gi wathok asiga mari leinana pawmi sing na hangba wahangda desamgi president M Sumorjit na hongdokibani thorom aduda Sumorjit na makha taraduna hai bosemna handak larik nambaga mari leinana thokliba wathok paliba president rule gi lengak asina taraina lowa yaroi baru oina court ki wile gi mayokta fawba bosemgi official singna aran bamongda quality yaudaba se metric ton chamga humpu loduna yamlaba senpham ama manghananaba hotnaba se yaningde hairiba se metric ton chamga humpu asina hojik lairik namba hobadasu quality yaudabana maram oirga lairik namba yadabagi problem su lairamba thenare maram asina hiram asida manipur gi printing press ki association singnasu quality laiba se piraktriba fawba lairik nambagi thabak asi makhata na sathabigano phongdoki amarom da ngasigi thorom aduga mari leinana Sumorjit na makhata raduna manipur gi tongan tongan ba issue kaya bu achumba amadi afaba maikai amada punana ba hona bada mediana loriba thodang asi asukki matik chawi asumna nongju nongsa amadi atai awa ana kayada miyamgi mangjin thaduna chatliba pawmi singbu miyamnasu awang bathakta ikai khumnaba mathautai phongdokhi ngasigi thorom aduda editors guild ki secretary Wairupachandra amadi amju gi secretary KH Naubuna mithunglen sing oina saruk yakhiba loinana saruk yakhiba pawmi singda asamba khudol biduna ikai khumnaba su utki zopa yabage do mo do bo thokam lai masina ena tong thiba maya ma ko ngai ma tak oigani na masi koi printing press maya ma su do masi negative association maya ma su masi nakai ma sengom lai tinga jadi masi makata na thabuk se chathabi tabana chumgani haidana maina ai thamjai apun basaktam haiba wakolon da Phojing awang apun manupi lup ki mapal suba mapok kumol thoram Phojing awang community hall Imphal West district da lup asina sinduna ngasi pangthokre thoram duda Phojing awang apun manupi lup ke advisor sing Khoinaijam Bindesini Hemam Loidang Sapam Sorojini Ningthojam Mombina Athoiba mithunglen sing oina saruk yakhi thoramduda saruk yakhibi ima singna lup asi haudopirambi laioi khrabi ima sing mafamda haikat lekat tamduna kai komnaba utki loinana laioi khrabi singi thawaina lairamlenda ingna chikna lairunaba thauniki amadi saruk yakhibi khudingda natki fi khudol tamki mapung oiba thoram loirpa matungda lup asi haudok lambi haujikna ahal oirakpadagi yumdagi mapal thokpa ngamdrabi imasingi mayumda member singna koina satuna ningtham khudol tamki lup asigi president Nandaibam Sunina phongdok khirpada lup asibu haudok pirambi imasingi khudung induna laikai asida horak liba naha singbu afaba lambida lamjingnanaba laibaki tholakpa matamgi thodok wathok singda mikup nahom singna sena duna lakli ngasi laioi khrabi ima singi mafamda leimana amata oirabasu katuna solabi ima singda khudol tamduna makhoina hotna biramba thabak sing ningsingba asina tongi mirol singnasu matou tam horagani ima leba iramdam sakhat maikaida punanaba amadi khunailon kannanaba khutta maira paiduna lup asina kan lepa leitana hotna khigani haiki damgam asida thokli wathok asigi waroisin ama puraktuna mahusagam chathok chasengi khudong chaba phangananaba phurup khudingmakki yai phagadaba solution ama purak pinanaba lengakna hotna haningi haina lamdam asigi mai paklaba entrepreneur moirangtem sedna
इंडिया के प्राइम मिनिस्टर की पुनिंग चिंगचिलकली इंडिया के प्राइम मिनिस्टर नरेंद्र मोदी ना चाही असिगी अरोइबा मन की बात लमदम असिगी तोंगान फुरुप अहुमगी माई पाकलबा एंटरप्रेन्योर अहुमबु थोइदोक हेंदोकना होटनबा कनबबु थागतपा फोंदोखिबा मखोई अहुमगी मनुंगदा थवाल डिस्ट्रिक्ट की यारिपो बामो लेकाइदगी SNL एनर्जी सॉल्यूशन प्राइवेट लिमिटेड की फाउंडर मोरांगतेम सेट का इमेज टीवी का अखनना उनवा अमदा महाकना वफम असी फोंदोखिबनी प्राइम मिनिस्टर की वफम अदुगी मतांगदा हंगबा वहंगी पोकुम पिरदुना मोरांगतेम सेट न हाई अखोइना ngasi फावबदा तौजरकलिबा थबक असिबु इंडिया के प्राइम मिनिस्टर ना महाके मन की बात निसिंग बिरकपा अमदी थागत बिरकपा असी नुंगाइबा फावबगा लोइना अखोइना तौजरकलिबा थबक असिगी मही याले हाइना लौजै कंपनी असिना लमदम असिगी खुंगंग सिंह मरु ओइना ग्रिड की लाइन यौबा ngamdaba mafam singda solar gi matengna mai phanghanba masida datana community oiba maru oina health center singi leiriba phibam adugi matung inna 24/7 power backup pinanaba thabak pakhatuna lakli phondoki challenge ti ma'am challenges ti ma'am thengnai adubu hoi akoi ki ithauju challenges tu bu overcome tawrga problem du solution puthokaduni adubu karigumba kanda aikoi ki oiba capacity da leitaba yaure khudam moina huji manipur da thokton leiriba akoi ki chathok chasin da restriction leiba aina phana yamna ching man da chalaga thabak tawninga ju hujiti yadabagi situation da leire District Hospital Bishnupurna 50 bedded oina lerambadagi 200 bedded hospital oina Manipur lengakna onthok pirakpada hospital asibu 200 bedded onkhatnanaba hotnabada thodang lobi khiba khudingmakpu thagatli amadi anauba chahina lakpada yaifa mangol pijari haina Bishnupurda permission unaba amada Bishnupurdagi social worker Sabungbam Sanatombana hairi mahakna makha taraduna Bishnupur अकोइबा अपुनबलो BAL की लिसिंग मखादा अचौबा रैली अमगा लोइना बिष्णुपुर डिस्ट्रिक्ट हॉस्पिटल असी 50 बेडेड तगी 100 बेडेड हॉस्पिटल अमा ओइना ओनखतपिउ हाइना DC बिष्णुपुर की खुथांगदा मणिपुर की ऑनरेबल गवर्नर दा मेमोरेंडम पिसनखी अदुगा मसिगी मतुंगदा चटलिबा चही असिगी अगस्त की टांग कुंदा Lamangdong Ima Kaitel Sangaba Numita Chief Guest Oina Lakiba Honorable Governor da Bishnupur ki senior political leader ex Revenue Minister Khundrakpam Punin Kantana 50 dagi 200 bedded capacity da ohen binanaba memorandum amsu submit tawki aduga madugi damak makha chathaba oina ex Revenue Minister Punin Kantana submit tawkiba memorandum adu thabakta on khatnanaba Manipur lengaki former chief secretary oinam nabakishorna kanna hotnaki ngasidi mai paktuna hospital asi 200 bedded on khatle maram asina madu thabakta onthok nanaba honabada saruk yabi kiba khudingmak thagatli hairi pawgi mfam da former chief secretary onabakishor retired IAS senior citizen wahangbam gulapi su saruk yakhi na दरकार लेवल लमजिंग कोई नो ऑब्जेक्शन DC दा पीदन ला हकरे लमना सिंबा अमुतंग नेबल गवर्नर बु कुंबीर आगा अखोई की लेजरीबा अखोई ना प्रपोज लौजरीबा मेडिकल कॉलेज अमगी लेबम थोकपा लेन मरांग काइना लै हाबदु जेंगिननबगी तंजा अमसु अखोई लौजरमे ngasi pung 8 makhai adwaida Kido Kumbina Chalairiba Kumbi Awang High School Relief Camp ki campus ta sajilaba ama chansilakpadagi Kido Kumbi amadi club asina Chalairiba Relief Camp asigi IDP singa loinana asopan yawhandana kankre loinana saji asi hek rescue tawga Bishnupur Forest Division gi mityeng makhada Moirang Forest Range Officer Hidang Mayum Gitchandragi teamna Bishnupur da pukhatuna ningthina treatment amadi medical checkup tawrwa matungda Kido Kumbi Arambai Tengol Unit 35 PP Club Ward number 7 Khangembam Indra Kumar State and National Teacher Awardee amadi Anand Wahangbam INYC Manipur Pradesh ki President su lakpiduna mayam punna Hawaii Pokpi Singdol Setpur Singda
टेक्ट कायदना थादोखरे लमलकी सा उचेक सिंह असि यामना तमथीबा मित्येंगदा येंगुमसी मखोइबु कनबीसी अमदी योखसी मखोइसु अखोइगी अकोइबदा अदुम सेन सोंगदुना लेजिसनो अखोइसु मियोइबगी मिनुंगसीगा लोइनना तौफम थोकपा इथौ तौरगा लैसी लोइनना हवाईपोकपी सेतापुर सिंह अमदी हाउटक सिंगी अकोइबा अमदी लोकताक पाट की अकोइबदा लांग थाकपा यावरिबा सिंह अदु खुदकता तोकपियु नत्रबदी लोगी ओइबा एक्शन लौखटलगनी हाइदुना किदो कुंबी गी प्रेसिडेंट खांगेंबम नेताजी मैटेना फोंदोरकली थाजी टांग कुंतरेट अमदी कुनिपान नुमित निनी चुपना रामपुर बोसर हर हिमाचल प्रदेश इंटरनेशनल की थाक पांथोखिबा हिमाचल फाइटिंग चैंपियनशिप की 61 kg बैंटम वेट गोल्ड मेडल लौरखरबा खा संजनबमदगी लाइश्रम मिलन अमदी लाइश्रम गुनी की मचानुपा लाइश्रम लखन ngasi यूथ यूनियन क्लब का खा सेंजम अवांग यूथ मॉडल क्लब खा सेंजम मखा अमदी इमुंग मनुंगी मियोइसिंगना इम्फाल इंटरनेशनल एयरपोर्ट तरामन ओखरे तरामन ओक्पा अदुदा YMC की सेक्रेटरी एल जातेजोर पब्लिसिटी सेक्रेटरी एल सनामनी YUC सेक्रेटरी एन जीवन फाइनेंस सेक्रेटरी एन बिहारीना सरुक यादुना लेपरेंग अमदी अचंब खुदोल पीदुना इकाई खमनब उतखी पनबयाबदी लाइश्रम लखन्ना इंडिया रिप्रेजेंट तौदुना अफगानिस्तान की फाइटर नजीब बहादुर शाह सदाबु माइथीब पीदुना गोल्ड मेडल असी लौबा ngamlakkhibani हौखिबा डिसेंबर 13 दगी हौदुना डिसेंबर 13 फावबा राजनांदगांव छत्तीसगढ़ पांथोखिबा 9th फेडरेशन कप नेशनल वुसु चैंपियनशिप ता कक्सिंग मोरांगथेम लेकाई लाइबा NN मंगांग वुसु एकेडमी दगी हौखिबा सानरोय सिंगना गोल याउना मेडल लौरपंगमख्रे एकेडमी असिदगी मेडल लौरखरबा सानरोय सिंग अदुदी मयांग लंबा पारी सिंग गोल सब जूनियर बॉयज अंडर 14 years weight 60 kg below son of mayang lambam romesh elias borjau singh kakching wairi sabal laikai laisang them pareng ward number 2 mayang lambam ravichandra singh bronze sub junior boys under 14 weight 56 below son of mayang lambam sanayai singh kakching phokchupat laikai yengkhom lingjen thoibi devi bronze sub junior girls under 11 years weight 32 kg below daughter of Yengkhom Ingocha Singh Kakching Makha Laikai Panjau Parengni loinana academy asigi course oiba Naurem Nirodana championship asida technical education official oina asaru yarubani hairi aroibada maroi pau amuhanna lamdam asida ngasi pak sanna imoinu irat pagi thorom pangthokna khre इमोइनु इराट पग मरी लेनना nga मेला पांगथोक्तुना मियाम द nga फंगहनख्रे लोइनना क्वालिटी याउदब चे सिजनदुना बोसेमना लारिक फोंबगी स्कैम गी मथक्ता इंक्वायरी कमिटी सेमलगा थिगतननबा देसामना तक्सिलकली ngasi पाउदम पिजब मतंग असिदा लोसिनजरे मेजंग ताबिरब ख्वाइ पुनोपु अमुक हन्ना खुरुमजरी।